Russiana Ahenba Lanmising Thajinkhre Ukraine ga lonaba paringda lanmi lak amarom chaithokliba Russiana tension hena wangkhathanba oina Ukraine gi manakta masagi ally Belarus ta Ahenba lanmi kaya Thajinkhre Russia gi Deputy Defense Minister Alexander Fomin na phongdokhiba matungin na Russia gi Ahenba lanmi kaya thajilakliba se achauba war game chathanabagi damaktani haire masi Russia amasung Belarus na punna mapan gi threat kaya thenganabagi practice tawbani haina Fomin na haike Minister asina Belarus ta chaithokliba Russian lanmi masing amade karamba khulai chaithokliba no haiba phongdokhide nongpok Ukraine da lalhobagi irang thokpa masung Russia na lalhoba sing support toksinba maramna Russia na Belarus ke maikaidagi yauna tongan ba maikaidagi Ukraine da landarakadra haina singnare yumda loiba usi singda COVID narakpadage Hong Kong da sama chalising ani hen hatkre yumda loiba sama sa sing pet singda COVID-19 positive oirakpadage imung duda laiba miyoi singsu sandorokpa na maram oiduna Hong Kong authority na haujik phauba yumda loiba sama cha lising ani gi mathakta hatkre haire agriculture gi official na phongdorokbagi matungin na haujik Hong Kong city da uchi angauba uchi masa sing sama sa sing kaithel la yonba laibana singba pumnamak thingjankhre Fishery and Conservation Department na pet shop ta thavak tauba sinmi sing COVID positive oibra Delta variant yaubra haina haukiba ningthauka ba numitagi leptana chatharak le tanja asida usi makhal ama hamster ase Netherlands dagi puraklaga mafam asida yoliba khudingmak test tawbada ayamba ng COVID positive oiba thengnare haide US Center for Disease Control and Prevention ki maiki dagede coronavirus ki laisat sandokpada apikpa sasingna thoina maru oina role lawde haina phongdokrabasu Hong Kong authority na de sasingdagi miyoibada COVID sandokte haibagi chapchaba chatnabe rule laite haina phongdokhe Center for Health Protection da controller wadiba Idarwin Sui na phongdorokpada samacha yonba dukandar ama tasengna sasing adudagi sandorokpa COVID laisat na effect tawre haibase chapchana sumle haire karigumba adom gi yumda uchi angauba natraga uchi masasing loiba yaurabade makhoi adu yumgi mapanda khak puthokpirakanu haina sumhak na makata na phongdokhe karigumba nakhoi ge nungsina yoksariba samasa sing adu yamna luna na thambigadabane makhoi bu sokna samnaduna machinjak na chingba pizaruba leiragade khudakta adom gi khutsa sing sengna hamdok pigadabane karigumba adom ge pet singbu nungsi haiduna konsinba ma di suppa tawbiganu haina sumhak na makata na phongdorok le official oiba pawama da samasa sing asidage checksing thorang lakhotpa oina karigumba kaithel dagi samasa sing ase January 3 ki matungda leiba oiragade makhoibu quarantine tawduna thambigadabani amade mari leinaba authority da sa sing adu sinakhi gadabani haina pauktak pirakle mahak na makata na phongdorokpada Hong Kong da hangliba apikpa samasa sing yonba dukan khudingma khudakta thinggadabane haujik phawbada uchi angauba yauna apikpa samacha makhom thakpa jiba sing yauna lising ani hena hatkhiba laikhre haire sa sing adu Hong Kong city dagi mamang sahigi December 22 gi mamangda lairuba oiragadi khudakta test tawbigadabane karigumba negative result laklagade yumda laiminaba yai positive oiraklagade quarantine tawduna thambigadabani haina order thorakle aroibada tabidi bapumnamakpu thagatchari